ꯈꯨꯔꯨꯝꯖꯔꯤ SKTV News ꯄꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯨꯆꯤꯡꯕꯤꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯐꯪꯕꯤꯒꯅꯤ Manipur amasung Nagaland da khulai paibasingna Assam Rifles ambush chatharakraba matung Manipurda mathau toriba CRPF ki personnel sing armor vehicle da chathok chasin taunana bakhangalakre hairi amasung Mapangal kanba Manipur mo oinaba honabada aikoigi paipu singa chatlamba liklam kaihandana chatpa mathau tai haina kairao AC gi MLA Laurembam Rameshwarna phongdorakle Miyamna pau sandong na pizari Handakta Manipur amasung Nagaland da khulai paibasingna Assam Rifles ta ambush chatharakraba matung Manipur da mathau toriba CRPF ki personnel sing armor vehicle da chathok chasin taunana bakhangalakre Hiram asigi matangda da Hindu na fonglakpa report amaki matungina Manipur amasung Nagaland da khulai paibasingna Assam Rifles ta ambush chatharakraba matung Manipur da leiriba CRPF ki unit singna chathok chasin tawbada yariba makhai armor vehicle shinanaba lenga ki makok thongba official amana khangankre hari Khongthang asi khangawdana chatharakpa thawong singdagi ngakthoknanabani mamang tha Junda CRPF ki Cobra Battalion ani Manipurda thajinba leikre makhoigi mathaudi khulai paiba singi mathakta search operation chathaba bunker sing thugaiba madi khusu khulai sing lokhatpani hairiba thabak thoram sing asida sijananaba amar vehicle chamarom Manipurda haukiba tha anirong ki mamangdagi thajinba hokre haina official aduna phongdoke Pau asina makha tana hai Manipurda leiriba Central Force singi marakta CRPF na personal khwaidagi yamna state aduda mathau tauri hojik faubada CRPF ki company chani rongi personal lising kunna Manipurda mathau pangthokle masigi sumathakta border security force ki company tara ki personal lising tara amasu Assam Rifles amadi Indian Army lising kun taruk romda Manipurda lei hari handakta Manipurda thajin kiba Cobra Battalion ani ki personal singda training kaya piba leikre maruoina irang thorakpa matamda nupi sing yauna mioi kya amana security ga mari leinaba thabak thoram sing paikhatpada ayet apan pibagi matangda makhoi sing adubu laksinanabagi training pike Amarom da Cobra gi personnel sing adu the administrative natraga operation ga mari leinaba khudaki oiba satok sashin tawbada yaudana ba khangan ke makhoi gi akak tamba thodang di kulai paiba sing lakshin ba nongmai paiba mioi sing fa ba karingma surrender tawdraga na makhoi gi mathakta nongmai kapna ba pautak piba lei haina da Hindu ki pawasina makhatari Mapangal kanba Manipur mo oinaba honabada aikoigi paipu singna chatlamba liklam kaihandana chatpa mathau tai haila kairao AC gi MLA Laurembam Rameshwarna phongdorakle Wafam asi lining thau sanamahi Temple Board LSTV na sinduna kiam gaida leiba kongba mairongbi turel da pangthokpa tara khayom lakpagi thoramda mahakna phongdokhibani Hairiba thoramasi chahi khudingi inga thagi humni panba natraga mangani panba numit ki tha yengduna lepak asida awana tarakpa matamda ibudaugi tara khayom laktuna yaifa thongnibagi thoram amani LSTV luchingbasing board asigi loishang taragi thaupuba amadi amaiba amaibi kyana sarugya kiba thoram aduda MLA Rameshwarna haikibada Layoi khrabai khoigi paipu singna chatnaramba chana kanglon lining laishon amadi thogolon na chingba pumnamak matam leiba khibikta mirai biade maite khoigi amaiba maibi singna phongdorakpa wafam kayada achumba yaukhidabanate maramaduna khoigi leiriba chatnabi khudingmak ngak senduna thambai basi khoigi thodangni haina mahakna phongdoke LMS Law College Imphal na DM University ki School of Legal Studies ka khusham naduna International Justice Day lisingani kunngataru ki thoram ngasi LMS Law College ki mini auditorium da pangthokre thormadu da Advocate General Lenin Singh Hizam Retired District and Session Judge Aribam Nautuneshwari amadi LMS Law College ki Principal Dr. RK Premilana Mithunglen Singh oina sarugya ki DM University ki Constituent College Singi Principal, College Asigi Faculty Masung Mahirui Singna Sarugya Kiba Thoram Aduda, Ongoing Crisis in Manipur and Prevailing Law of the Country Highway Hiramda, Aribam Nautuneshwari Namarik Chuma Wafum Kaya Thamke, Thoramaduga Mari Laina LMS Law College ki Principal Dr. RK Premilana Hai, Justice Haibasi Karino Haiba Mipum Kuding Magna Kangma Mathautai, Justice Haibasina Koida Thazaba Lehengadoribane, Manipur Ladiba Mahiroi Singna, Justice Ki Maramda, Ningtina Kanglaba Matung, Atopamio Singda, Masi Wakolon Asi Sandokadoribane, Maramaduna Yariba Makai, Justice Ki Maramda Koina, Kuding Makna Mayek Sing na Kangana Bohona Minasi Haina, Mark na Fongdoke.
Everybody say entitled to the justice haibase si porakna bo hona bada khoi gisu praja sing thida khoi chhatra sing se khoi enlighten to holaga moina hayeng practice to bani khana phangde ani thengna pa matam da justice kaino haibase people da khanghan bangam ba justice se yari gai people sing se impart to bangam na bo hona na bagi damak da khoi chhatra sing su khoi na enlighten to han ba expert myam kawraga kholaga sing se toraga khoi asi dum ta khoi pangthok sabani ngasi thoram se Security force na lo na ting krava tongan ba lalaup ani gi punamiyo ani fagat pangam khrei Manipur police na phongdura khibagi matung ina chaliba tha sigi hauki batang taraga tarukta lo na ting krava lalaup Manipur People's Defence Force MPDF ki kedar oiba Thawal district ki khangabok leipat leikai dagi khudrak pamboinau maitei chahi kunga manga hairi bamiyo asi Bisnupur district ki ningthokong loktak project ki mafam madagi fagat pangam ke mangonagi point kunthani thogi pistol ama kapayariba nongmai maru manga amasung sel oina lupa lak amasu fangmangam ke amaramda numit adumaktada lona thingkrava lalholup ke CPPWG gi keder wangjing kaithel lamding laishram laikai dige tawrangbam David Singh atopaming sanamba chahi kungamari hariba miyo asiso fagat pakam ke mak masagi mayumdagi fagat khibani hari pau ki marakta na ten break amatang lominasi Akoi rice, akoi agro mining associates na miyam gidamang amuka su panganjare, fortified rice haplaba cheng, akoi fortified added rice. Season na biu kana balaw biu, miron mimama amadi punung da leriba angang dagi na charok laba fawbada, masa sondam nadamba, mahi masing da puning chang daba, chawdam thinba, brain son mana chingba kaya ohalak pa yabadagi ngakthok pangamba. Makupta na sugay raba cheng da micronutrients hapto na amuk chengi mawang matawga chak mana na siyam laba cheng makhal amani, fortified rice. Akoi fortified added rice asi phasai na su ayaba piraba Bharat Sarkar na ICDS napsa midday meal na chingba scheme kaya da fortified rice haptu na miyam da phangan bagum chak mana na phangan jari bani masida iron folic acid vitamin B12 na chingba machal suna yauri atopa lamga changdam na duna quality leina puthok laba hekta mak thongduna saba yaraba chengi akoi fortified added rice season abiu akoi fortified added rice Baikota na piri maruchik patin sing dagi ngakthok patanatana atopa kanaba sing khudamoina pambi singbu marahena sathanba amasung phau pambi singbu masahena pokhandona phauthok asuki matik lahele matam sangna tin tahande hanjan hidak sajana bagi mathau tahande buyers ke baikota lau balomi singda thajobaga loinana hena saukhat halle amasung lomi singda akiba amata lahende Buyer Council Active asi phauthaba singkhakki ngakthongnaba semani amasung hidak asina napi makal khudimak manghan bangame sumna tangi phauhin khraba natraga lingkhraba matung numit nipani dagina 12 fawbagi manungda sizana bigadabani khwaidagi sathiba napi makal khudimak pusu manghan bangame maram asina khuleng nepigi chading hanthale loinana adongi senthok hengat halle lomi singi damaktadi Buyers Council Active na khwaidagi faraba pambaidi Break matung na maya mutaram nokchari ba khataba pau pizari Moirang Central Lambi ki patlo lekai amasung konjingmam lekai ani ki marakta sakhiba craft village ngarang laison tinson gi thorom sing pangthoklaba matungda Moirang AC gi MLA thongam Santina miyam da kusinakhrei Manipur lenga ki Directorate of Handloom Textiles ki staff sing yauna craft village ta pangthokpa thormaduda MLA thongam Santina hai Manipur gi rang asina maram oiraga craft village asi matam khara mathau tawdana leirakhibadi adu anoba lenga asina street asigi tourism sector chawkhanana bagi pandamda craft village asi nauna amo hingat hanbani mafum asida loktak pat ki mausa goiba fazaba saktam ningthini yengba yabaga loinana lamdam asi goiba chinja kaya gi chafam su ningthina thamle masina langkoiba singi pukning hena chingshin mangamgani haibagi Zabalai, Manipur gi miyam na suma famasi da laktuna loktak pat ki fazaraba saktam yengnana wa amadi aikhogi yelho chinjak sing mahau tangbiu Manipur gi tourism sector fagat hanana gi pandam da paikhaliba thorang asida miyam na su angam mating pangbiu haina MLA thongam Santina Fongdoki Panbayabadi kumzali singani kungamari gi Mars ki tang mapanda India ki Prime Minister Narendra Modi na Craft Handloom Village ase Ministry of Textiles ki makhada sangaki bani Aikoi ngasi madu mahap aikoi Manipur government na Manipur yung phung kya da tourism chawkhan na ba madu ge phadong phung ke ama sebat tula thabiri adubo ai wakhalon da ai mota ngarang da lei ba Craft Handloom Village sigi top pa amakhak basina yawri braida ina khajai madudi aikoi prakriti na pirakpa pithibida wing le ba loktak sigi maya da phammaga madui lakpa asegba isingi manil amadi badal loktak da Humna jagoi sawa myam uba phangbado Craft Handloom Village da di madu gi sab sawa mami do ta da uba phangbai krong sawa malai
ममिंग लेरवा इंडिया की फिल्म मेकर रदीप हुदा अमदी महाकी लोइनबी मणिपुरी निंगोल लिंथोइंगनबी लाइश्रम का लोइना रंगरांग मणिपुर की चीफ मिनिस्टर युमनाम खेमचान का उनदुन वारी सनखरे बाबूपरादा लेवा चीफ मिनिस्टर वंगलोदा उनखिबदुदा मणिपुर की ओइखिबा लॉ एंड ऑर्डर की लूरबा फिबम मरक्ता प्रॉब्लम खुदिंगमक मायोक्नदुना मणिपुर की चीफ मिनिस्टर ओइरकपदा रदीप हुदाना युमनाम खेमचान बु थागतपा फोंदोखे चीफ मिनिस्टर की लोइनबिसु उनाबादुदा यावखे पनबयाबदी रदीप हुदा असी इंडिया की ममिंग लेरवा फीचर फिल्म सिंगी प्रोड्यूस अमदी डायरेक्टेड तौख्रबनी हॉलीवुड फिल्म एक्सट्रैक्शन दा सरुक यादुना मालेम की ऑडियंस की थमोय सुमत पंगमख्रबा आर्टिस्ट अमने माकी लोइनबी मैतै निंगोल लिंथोइंगनबी लाइश्रमसु एक्ट्रेस मॉडल एंटरप्रेन्योर अमदी हानगी नेशनल लेवल आर्चर अमा ओइरिबने माक हौखिबा कुमजा लिसिंग अनि कुलहुमदोगी नवेम्बर थादा मैतै की चटनबी मतुंगिना रदीप हुदागा पुंसी लैपुन सेमके ngaraंगी उनाबा अदु लोयरबा मतुंग मणिपुर की ट्रेडिशनल की ओइबा खेचरी चीफ मिनिस्टर अमदी लोइनबीगा पुना चामिनखे I always enjoy coming here, and I hope there is a peaceful situation here so that in the future people of Manipur and anybody and everybody around the world who visits it can enjoy its beauty, its food, its culture, and I'm very happy and honored to be associated by it, and I'm very grateful to the CM Saab for his invitation, for the lovely food that we had. What's it called? Kang Khichdi. Kang Khichdi. Today is the beginning of Kang festival, so we had Khichdi, which was prepared by ma'am. Yeah, so that was very beautiful, and we are very honored. I'm very lucky to have married into Manipur, and I hope all Manipuris belonging to all factions come together as human beings and proud Manipuris, and let there be peace and harmony and love, which is the basis of all culture, especially Manipur. Kaisampa Junction da leiwa Chemistry One Stop Solution hariba Medical Coaching Center asigi mahiroi Javed Hassana NEET UG lising ani kun ngataruk exam da Manipur Union State Topper oirakpada coaching center asina nungaiba fongdokladuna achamba kudol potpiduna taramna okhrei ngasi Manipur Press Club ta pangthokiba chamba thoram aduga mari leinana Chemistry One Stop Solution gi founder Laishram Krishnakantana fongdorakpada mamang sahidasu coaching center asidagi Erwin Kundrakpamna State Topper oibangamki Handak chahi asigi oinasu Javed Hassan State Topper oirakpa ngamlakpa asina coaching center asina anirak suboina NEET UG exam da chauna mai pakpa ngamle Javed Hassan apokpa MD Tahir na hariba exam asida apunba mark satret ka kungi manungda chatruka tara phangma ngamkhiba asina All India ranking da lising taret ka chamuga manga gi manungda chanmangamki loina Javed na State Topper oirabasu All India gi kota da adumak yaugani haiki The second time when state topper say we get chemistry one solution digitare Javed Hasanana mana fangiba marks out of 720 ta 610 fangi on India ranking da 7105 ranking le the makhata also chemistry one solution na topper cap token having charges le sat singi tong tu khalaga koina angang singi damakta routine wagona test series class regular foundation ke ma'am apana singba to aduna state topper se mathang sei to koina best level honor ga puthuk ngamna ba konaga Nanhi Muskan Little Smile Project की मीटिंग मखादा रिम्स इम्फाल की डेंटल कॉलेज की डिपार्टमेंट ऑफ पेडियाट्रिक एंड प्रिवेंटिव डेंटिस्ट्री ना डिस्ट्रिक्ट एडमिनिस्ट्रेशन थौबाल में डिस्ट्रिक्ट चाइल्ड प्रोटेक्शन यूनिट थौबाल का खुसमनदुना अंगांग सिंगी ओइवा हेल्थ कैम्प अमंगसी पांगथुक्रे थौबाल डिस्ट्रिक्ट की कॉम्प्लेक्स पांगथोकपा हेल्थ कैम्प अदुदा रिम्स की डर्मेटोलॉजी ओटोलरोगोलॉजी अमदी पेडियाट्रिक की स्पेशलिस्ट डॉक्टर कयाना थौबाल डिस्ट्रिक्ट लेवा चाइल्ड केयर इंस्टीट्यूट सिंगी अंगांग चनी रोमदा अनालाइंग चतके लोइनर मथौ ताबा हिदाक लांगथा कया सोलेमना फंगनके थौबाल की डिस्ट्रिक्ट चाइल्ड प्रोटेक्शन ऑफिसर रविंद्र सलाम यावना पांगथोकपा हेल्थ कैम्प अदुगा मरी लेनना थौबाल डिस्ट्रिक्ट की डीसी रोबिता युमनामना चाइल्ड मैरेज पोक्सो अमदी चाइल्ड लेबर की पाउजल पुबा तोंगान तोंगान पोस्टर कया सो लॉन्च तौके
sinjaraga with District Child Protection Unit Thobal ne Department of Social Welfare ne atuga nanhi muskan and a little smile and a project ama Indian Society of Periodontics and Preventive Dentistry na Department of Pediatrics and Preventive Dentistry Dental College Regional Institute of Medical Science ka pulaga ngasi koi health camp ama koi gi counting hall da Thobal district sinjai the children home mayam across the district like basingse laaga moi gi kap mayam yadam oiro atopa health care oiro mayam do ngasi keno tongna bai na koi camp ama sinja bani akoi different department akoi keno dagi rims dagi lai sigi dai sa participate tongna ba Patriotic Day Observation Committee Manipur, Athletic Association of Manipur, Lamyan Behizam Irapot Ning Singlop, United Club Ya School Amasung Ya School Athletic Club Amadi Selen Distel Manipur na puna sinduna Lakliba August Tarahundoida Nupa Amadi Nupi Singyo Iva Ahanba State Level Marathon Race Mapang Toklagani Hari Atoba Singi Kongul Liva Haina Mingthonba Marathon Asida Saruk Yaningba Singna, Nasidagi Lupachani Piba form Laura Lakliva August Nipan Faubuki Manung the Pishin Bayagani, Marathonasi Ayukipung Nipan Tabadagi Tobal Mela Ground the Lamtaduna, YSC Ground Yaskula Lamtungpum Oigani Haina, Patriotic Day Observation Committee, Manipur Advisor Raskumar Dilifna Fongdurakli. The Sena Masi Kari Pamfano, no idea, Aduga. Adubu matam gi isel sina abong mayam la kar so akoi ibai ko sindi athau se akoi marai wang ba masai oye ba thadok ba punam chi yen hena han azamna pangtho ga akoi ka anu ba awalai ba Manipuri miam sida anu inot ama pilo ba na ba sida akoi Patriotic Day Observation Committee sina kari pangtho ga Kari Tabak Toraga Masi Taba Asia Makung Pana Manipuri Miam the Pausi Lama people number the highway Wakalonda Zatajarapane Thasigi Tang Taramari Tokiba Laibaktiba Todok Amada Lake Drabi Paurabi the Leva Jem Public School Gi Mahero Orambi Sagolsem Daya Laxmi Gi Mafamda School Asigi Mahero Singna Wapa Fongdo Cray Daya Laxmi Gi Mafam the Pang Tokpa Waba Fongno Pagi Tormaduda Jem Public School Gi staff Mahero Madi Oza Singna Minute Anitumina Leptuna Lake Dravi Tawaina Igna Chikna Lairuna Vatoniki Panbayavadi Yoravung School Lairakaki Sagolsem Daya Laxmi Asi Honabakanba Ahalaman Amadi Oza Singna Togolon Kaita Bamadi Lamdamasigi Channel Lonchat Pui Kai Kumnaba Mahero Moiram K Lake Dravi Daya Laxmi Asi Kolkata the Leva Mahaki Kamanung the Tori Yanduna Lake Dabane, Mahaki Tawa Yautra Bahaksang Ngarang Manipura Pura Klabamatung, Yoravunda Aroiba Matomangam Pangtoki Hari. Hause, Nasi State Asida Oikiba, Ingasagi Pau Pizari. ICAR Regional Center Lamphel Fatiki Pangba report ki matung ina ngasi state asida khwaidagi sabagi chang Celsius degree kungataruk dasmik marioi ke khwaidagi ingmagi changna Celsius degree kungani thoini nungsita yawbai sing manalgi changna yukta chada chama aduga nungthildana chada marfuni thoi oike nong chubagi changna millimeter kungataruk dasmik marini aroibada mariba pausing amukana pizari Manipur amasung Nagaland kulai paiba singna Assam Rifles sa ambush sa thakraba matung Manipur da mathau tawriba CRPF ki personnel sing armor vehicle da satok jasin tawna na bakang lakre hairi amasung mapanggal kanba Manipur mo oina bohona badai khogi paipu singna chalamba liklam kaihandana chatpa mathau tai haina kairao ACG MLA Laurembam Ramesor na fungdurakli Matangasta bulletin solution jare Manipur miyam gi punsida khwaidagi na maruiba state asigi lepak asigi madi malem gi pausingi the Sktv'S news pu meeting ta dun lebiu khuram jare
Manipur.